अहानबदा हुजु फाउगी मरुगा पाउसिंग पिजरी स्कूल फगर हंसी हाइबा मिशन असिगिदमक स्टेट की बजट ता लुपा करोड़ कुनमरी रोम एयरमार्क तौदुना थमले लोइनना सेंट्रल मिनिस्ट्री दगी लुपा करोड़ 18 अमगा पिरकले हाइना चीफ मिनिस्टर एन बीरेना फोंदोक्रे ngasi gi lenga kasina ching amadi tam haiba khaidoktana chaukat thaurangi thabak seng khomang sausina paikhati haina PSED minister L Dikona haikre amadi lang nabagi damak jumpham jonthok kibana saidangbi olabi cancer patient babita miyam gi marakta hingba pamhori Kurumzari Times of Manipur Nungtil Pau Ming Tabiri Punamapo Arumblana Taram Oxori, who's Pawi Mariba Pausing Miam the Sandona Pizari. School Fagaransi Haiba Mission Asigidamak State ki Bazeta Lopak Road Kunmari Rom Earmark Togduna Thamle, Loinana Central Ministry Dagi Lopak Road Taramapan Amaga Pirakle Haina, Chief Minister N Birena Fongdokre. Wafa Masingasi, Department of Education is Amadi Board of Secondary Education Manipur Anina Pulaga Sinba 46-47 Annual Prize Distribution Function of BOSEM Amadi Incentive Award Ceremony for the year 2018-19 Department of Education SK Thorumda Fongdokivani. Thorum Aduda Education Minister T.S. Radeshyam, Education SK Joint Secretary L. Nandakumar, Joint Secretary N.G. Robin, Amadi BOSEM Gi Secretary Dr. Situng Mary Thomas, Thorum Aduda Sarugyaki. Chief Minister N. Birena Makha Taraduna Samas Amagidi Education Haibasi Backbone Masi Fagadansi Haibasi Miyamna Tangai Fade Hiram Sida Sarkar Asina Akanba Mieng Sangduna Lakli Sarkar Asina Hodokiba Go to Village Tagi Fanglakpa Report Amagi Matung Ina School Fagadansi Haiba Mission Asi Hodokibani Numit Karani Manungda Miyamda School Kara Unanaba Honori Kendro Humfuasida Kangal Lava Sarkar gi school sing asi smart class jauna amadi pre primary gi class jauna thamgani darkar oiba oja sing lob gi thabak paikhali masigi damak changadaba sandform budget ta hape amadi central ministry dagi su mateng pirakle sarkar asigi mamangda palamba sarkar gi matamda education gi fibam aduga sahi ani khaktang helaklaba sarkar asiga matamda hongba khara lakle habisi miyam hena khanglaba wafamni pass tobagi sang wangkhalagliba asina achauba khudam amani masida natana civil service exam thaningliba singsu lemna coaching tobagi khudong sabasu piri haike ICS LC examination the pass tobagi sang si 74.69 1972 ki the BOSEM linkalak padagi the high percentage hada kisna khwaidagi wangba pass of this angle record as per the record. And Masiki credit say I the Maruina was asking the Pinini was asking Yam serious way. I queen was on Nangida was up was on a day. Zoini for the Masani, Guardian Singh, Adubasatra Singh was asking. She is joining for the Masani. Was asking Gujaku sometimes, I don't say another lady, we get in a view. I was up at the train, was up at the no. I was asking Sidasu, lady with the land, Makwigi, Tauzadi would have a Tauriba Moina, honor, put my answer. I could Garciana Moina. I could Makoi support of the target was again away. I don't know, not only Satra Singh, Pariba Satra Singh, passed the river, question load was Satra Singh Matana. I was asking, a first Satra Bori Putu was asking the Madu incentive, so show you Madugi, with Parsiori and the Makata was incentive for you, was asking to Philippine and the same Saraga with a winning hand. Thauramadu Sarugyakiba Education Minister T.S. Radeshyam Haikibada, Mahiro Oringe Matamda, Guardian Amadi Oza Singh, Yariba Makai Lumna Logodabani, Nasigi Mahiroi Tungi Samas, Asigi Atumba, Maikeda, Purakadaba, Ngaktani Maram Aduna, Afaba Mahiroi Kaya, Semgat Patangai Fade, Sarkargi Maikeda Gisu, School Education Fagananaba Angamba Takta Honori, School Fagadansi Haiba Project Amagi Makada, Kendra Humfu Dagi, School Humfu Kangale, School Sing Asida, Matamga Chunaraba, Mahima Singi Masak Sing Tamgani. Ngasi board na lauba examination da makok tarak laba sing asi aikhoina pukning thogaliba asi position adubu natte honaba kanba thawayau ba kaya adubu aikhoina sakhangbani mahak hena makha tana afaba education system ama lakhana na ba miyam gi mateng pangbiu haikhe akhoi na haje ningi di akhui angang sing se
pressure cooker on top of Mota. Okay, Moise. There is something in them. Okay, Honorable CM Hibiram, potential yaw in Moida. Moidin Sama, Imanum Yaw, higher no Saji Mutrokodakale, Tokwe Tokse, Kanana, parents and teachers. Why the Moru? Why we are standing today? Why I am standing today here? I can see lecture only because of my teachers. Karamba, I di my Bahan was up. I would like school at the Miracle College, the Miracle Assassin. Or Queen of Senator Miragati, hiring a sea lady, they can become wonderful human beings. Thauram adugi saruk ama oina bosemna pangthokiba class 10 gi examination da makong mathang tarakhraba mahairoi singda 46 amadi 47 suba chahi gi mana mathum singsu chief guest oikiba chief minister N Birena yanthoki well then ngasigi laingak asina ching amadi tam haiba khaidoktana chawkhat thaurangi thabak sing khumang chawsina paikhatli ngasi pilot water supply project mai pakna paikhatpagal loinana miyam da khusinari ba asina lengdaba khudamni haina PSED minister L Dikhona haikre saranamai all Saint Catholic Church da ngasi pangthokkiba laingakna paikhalakpa pilot water supply project paikhatpagi Thanksgiving celebration thauramatuda chief guest oikiba PSED minister L Dikhona makha taraduna laingakna paikhaliba chawkhat thaurangi thabak singda ayet apan pibagi mahutta mateng pangsinbagi hainabi ekhoi khudingmakna thamsi haiki no disipista challenge so pe so bani ko chodo pe wo mi yere pili is o khogaba buga dero ujo ko ni modo it is no junior with NPF ida mo chosoli oramu no facility God is above everything Thauramadu Senapati district ki ADC ki chairman A Kapani amadi taramanga DCC Saranamai gi ADC member X Alexander Maikona guest of honor amadi president oiki Thauramadu gi mari lainana pilot water supply project ki makhada nauna saba basketball court barrack type quarter retaining wall amadi suspension bridge hongnabi matung ina sangaduna miyamda kusinaki matam kharagi mamangda mayai kaba nisagi polam sing yonba amadi sungliba mafam sing khanglabasu police na fan na ba sangsiluba matamda mafam adugi miyamga muknabagi thogdok yauna police ki gari thugaiba mai thabagi thogdok kaya thokiba adu ngasigi laingak asigi matamda di thoktre haina chief minister N Birena haikre Manipur Police Department asinduna ngasi ahanba Manipur Rifles ki banquet hall da pangthokiba award distribution ceremony gi thauram aduga mari lainana mayai kaba nisagi polam sing phaganana bahona bada achoba thodang laukiba amadi mathau masak khangba police personnel yankhai ga mapanda sakhang serol amadi sel gi mana piduna pukning thogatki thauram aduda chief minister na makha taraduna ngasi police na mayai kaba nisagi polam sing phagat pangamliba asi miyam na police pu thajaba thamlakpadagini matam amada lilong yauna nisa yonba mafam singda police na changba ngamdana lairamba adu ngasidi mafam adugi miyam police ki mateng panglakpadagi fagat pangamle haiba yauna wafam kayam su fongdoki tungi generation ngasigi generation da yam masoina maduna pirakpa awang bio sida mafam gi bazar masa sida group torokanda maman yam laba isa sing inau sing mayam sigi live si pura mang yaba potamada unga lainarpa school college singda manak nakpa singda pan dukan singda yamna kiningai ba potama lakpa lairambado mada ikoina koi nauna laksakiba koi government duna ikoina hamma kanda khalla kanda koi kari the priority piece ke focus piece ke na ikoina khara ingi bani matam mada koi operation kamaina sanga de laire de khangaba जगह में ड्रग्स लेरे ड्रग योनब लेरे ड्रग सुंब लेरे संग किनरंब संग यायगा यादेगा पुलिस की गाड़ी मई थारे गाड़ी थुगाइरे सो मेनी थिंग्स कोई तारम में अइन खली करी गिनोने लॉ इन्फोर्सिंग एजेंसी बु संग यादे से करी गिनोने नई मतम द खलम में अद बुंगसी दियो लास्ट 2 इयर्स द संग भी रोला ओन कौरगा पूरगा सले लेलोंगी लेरे बेसिली नाउ सिंगना और चांदेल की लेरी बेसिल नाउ सिंगना उखरुल की लेरी बेसिल नाउ सिंगना हंगांग की लेरी बेसिल नाउ सिंगना कायरंग की लेरी बेसिल नाउ सिंगना हौरा कांदा पुलिस कौरे बो
law enforcing agencies they are inviting the law enforcing agency lao sida samai to guna koi gi illegal toiba adugumba illicit business to missing leire oina moina oina ai inform torga bhalare Paugi Merton attend by break matang luxury. Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani. Campus manungda masagi hospital laizaraba medical college ni. Room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni. MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani. Tuition fee structure BSc rupees 30,000 per year. Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission to biba yagani. Subnataki seat taramanga khaktani. Akupa marol gidama contact to birau Educare Zone near Bosem Babupara. Phone number 60090622261 Natraga 87940262277. Break matungda mayam ka na taram noksuri hauzik fangba pauda center gi lucing ba singna kaurakpadagi nahan makai New Delhi da laiduna center gi lucing baga wa tanaduna Manipur gi speaker Wai Khemchan ngasi nungthil pung ani taba matamda Imphal da tholakre mahakna Imphal da airport ta thunglaba matamda paumi singna unana ba honake adum oinama wafam amata phongdoklamba tawdana khonglei thuna airport thadoktuna chatki hairi Makataba pauda awaba haibasi miyoipo kananasu pamnade adubu tambangam daba miyoibagi mapokni hingbatabu hinglabadi haiduna layang nanaba honabada yumphom phawba yonthokhibana saidangbi olabi cancer patient babita amadi mahaki mapuroiba mosa ngasidi awabatana masruk oiduna sibangaina hinghori hiramasida tom tv gi akhanaba paudam ama Punsi Pampakta Thengnariba Khudongchadaba Kaya Kanana Suwari Haiduna Nathaiba Taunade Khurai Thangjam Leikaidagi Laishram Mochagi Loinabi Laishram Ongbi Bavita Ovary cancer na maram oiraga masagi yumpham yonthokduna migi mayumda saidangpham lauduna ngasisu yenghaidraba phibam amada lehori leijaramba yum inkhol pumba anaba asidabu pharabadi khanduna layingnabagidamakta yonthokkhrabasu ngasidi mapung fana layingba ngamduna laifamsu leita nongthakta koipai pairiba ucheka pangkhak oihori kumja englishing ani ahumda breast cancer tawrakadore haiduna apomba lauthokhraba matung matam sangna masada anaba amata leikhide englishing ani 15 da ka hen I chalakpadagi doctor de yengkhi matam adudasu thoina aruba oide haiba wafam doctor na phongdorakhibaga loinana englishing ani 13 ta nungsang naduna tha ahumrom aruba phibam amada laikanaduna lakhi asumna sum torokpana kumja englishing ani 13 ki june thada ovary cancer oire mapanda puduna layeng lo haiba wafam doctor na phongdorakhi doctor gi wafam tabada nongmagi chara talibi lairabana kham thenglaba imung asida brazil lising kokthak tabaga pangkhak oikhi leiba leitaba thidana babita chahi asima ki july 13 ta tata hospital da puduna layeng bahokhi mochana auto thauduna yum pujaramba adu anaba asina maram oiraga leijaramba lanthum pumba yonthokduna mahaki loinabigi thawai tabu hinglabadi haiduna layeng bahorakhi yumpham yonduna layeng lingai chemotherapy gi wafam lakpada maikai khangdan chenaraba matung kaina thangda chemo kapnabagi sel machanupagi scholarship tagi sizinakhi thaudok sing asi thokraba matungda chaningai sel fawba leraktraba matamda leifam leitabana lu kokpada len tabaga pangkhak oikhi Langol type 2 aying laikai gi mafam amada khangpoksang ama haukiba thada saringai cherekta forest department na thugaikhi miyoiba amage awaba urabasu logi mathakta awaba duna hena lumduna kanana su thabak tonade anaba asida bulaying bangamnabagi damakta chief minister unaba chatpadasu ngaiba ngamdana halakhi lengak na paikhatliba khungang chachi thoramda nariba layong asigi matangda lengak ki maikaidagi kari karama mating loba yabagi hanglubada CMHT card sanaba DC office chatnaba pautak pirakhi matang asida yengba yaribadi
खुंगंग चटलू हाइना पांगथोकलिबा प्रोग्राम असी DC ऑफिस चटलू हाइना बगिरा हाइबा सिनी असिगिसु मथक्ता अनाबा असिबु येंगबा डॉक्टर कयाना हक्सेल तेंगबांगी मरमदा पाउताक अमता पिरमदबा असि अंगकपा पोई चीफ मिनिस्टर की हक्सेल की तेंगबांग कार्ड पाइरबसु मणिपुर की मपानदा लायेंगबा मतमदा कार्ड असिगी कानबा लौबा यादबना कार्ड असि ngasisu कांखथांग अमगुम लेरी अमदी PMJAY कार्ड सु ngasi फाउबा फंगबा ngamdana लेरी मतम जिसान पासी छुट्टी ओइरी मादी मांग स्कूल आसु लौथोखरमने स्कूल जी तमरोय हाइबसिगी वगल मा सुम लेरेको अदा मामाई मिंचन ngamgadrane हाइ माना हैना ngamni jandoini hai ado makadi ta de ma se daidi hongna bana namki tha se sidai hongna ba torok pa sida ma loisale loisalaga yum sa mane na hujiki jaga du da satana khadana khotana tawre adu loira kandadi kuppagi ma leiringai matamda saba hobane hoba sida forest laga saba yaro thingari ba jaga chi अदेदुदा क्लब की मेंबर सिंजेना मयामदी लेरगा कसु कायदे हान अनौब कल्लबसु नते हानगी पोनी सिदि साबा याय साबियोना साहल्ले अखोइना फॉरेस्ट चलगा हाइगे हाइबदसु मयाम सानरिबु कसु कायदे देना सालगदि नुमित निनी सुबददि हाइरिबा जगा से साबा लेपतना अखोइ नुमित निनी लेपुरे अदुइ मतुंगदा सारपसिदि इसान पाजे थिनबे पेरे रम ओरा थिनगरेबा थिनबा कानसिदि मिंगचंददि थिनबा याबा नते बुंगको मरकसिदा आई जो साना साना मपागा एगा तौरगा एगे रिलेटिव मागी रिलेटिव मयाम सिदगी अंगांग सिगी मिंचन पैसा खरगा हापियो नै सलेको सलगा नि मयाम सिना खरगा अंगम अंगम हापे सिंग अनि हापा अहुम मपा दमै हापागा पैसा से खरा लेबदुगा आई थोलकपदि माना खितंग तालुबै पैसा खरगा लै अदुगा पुंजनरा पैसा से बु सुंगमद्रे लांगोल हाउसिंग कम्प्लेक्स तलैबा ममानबा अमगी युमदा हौजिक हौजिक सैदांगफम लौदुना लैरिबा ऑटो थौदुना नोंगमगी पुक्चाक तालिबा मोचा सेलबु तानगद्रा मचा सिंगिबु होनगद्रा नारिबा नुपीबु येंसिनगद्रा पुमनमक मथक्ता ताबना थबक अमतमाय पुनना लोइसिन खोमजिनबा ngamdana पुनसि लेली अगी फैमिली सी यामने फिवम याम चाद्रे अदो अगी नुपीगी अनाबगी छु कनो तो बोजदे हिंगोन नुगोन जि लोनी धोखरबनी इसाजिंग स्कूल काबगी अदगी कनो तो बगी आई ने हुजि तौजिबा आई ने हाइदो जि चिकैमता इंथिवाना लेत्रे आई फिवम जि आम चाद्रे लेरबने ददा खितंग आई हुजि जुमि खोजि जोथोखरबनिना हुजि जि लेफम जाबों जि याम प्रॉब्लम ओइबसिना आई खितंग मतेंग पांगबिनबा गवर्नमेंट साइड खंदे अदगी अतोपा अखोगी अतोपा कनागुंबा दगिनी खंदे आइगी लेबम जाबोंगी सिंग खतंग मतेंग पांगबिनबा आइना हाइजनिंग आइना मचा अनिगा लोइनना मीगी मयुमदा सेदांगफम लौदुना लैरिबा इमुंग असिदा लैबी नौरिबी मचा नुपी महि मसिंगी लमदा लैतादबगा लोइनना मोचाना युमगी थबक पुंबा तौबदा नतना अनाबगी सेवा तौबा नोंगमगी सेल खरा फंगनबा ऑटो थौबा थबक मयाम असिना ngaihakta phothaba fangdraba punsi asigi marumda thawai kaya punsi loiba ngaibugum lehori मियोइबा मना वाबा तारबा मतमदा कनागुंबा मियोय मना मतेंग पांगबा हाइबसी मियोइबा खुनाइदा अदुमक चनदुना लागली अनाबना मरम ओइरगा लैफम फावबा लैतना लेलिबा पुंसी मरेल असिबु खरदा ओइरबसु मतेंग पांगबिबा अवाबा तारबा इमुंग असिना पामहुरी कैमरामैन नरेश कलोइना पाउदम जरिबा याइफबा मैतै टाइम्स ऑफ मणिपुर लांगोल Agriculture Minister V Hankhaliana ngasi Tampaki District Mari Imphal West, Imphal East, Bisnupur amadi Thobal District ta satuna mafam sing adugi Lomi Singa hakthengnana unaduna Lomi Singi wakat takre. Minister V Hankhaliana Lomi Singna thengnuriba khudong sadaba sing ngasi yenglaga lofomgi bata yaudbasu Lomi Singda harpi nanaba thorang lokalagani hauzik ising phangriba mafam singda ising Singnanaba water pump yunabasu haure amadi department ki maikedagisu lohon kaya thorang tauri haina Lomi Singi pukning thogatkre ahanba oina ngase Imphal East ki District Agriculture Office ta Lomi Singa unaki tungda Imphal West Bisnupur amadi Thobal gi Lomi Singa su District Agriculture Office singda unaki unabadu da department ki official singsu sarugyaki
ngasi khurai lai khurembidagi khongsan ba hoduna hojik khurai kendragi seng tha taret ki pithoktana laiba asi athuba matamda pithok piu haina khurai kendragi yamlaba miyamna wakat khongset ama chatkre miyamna seng phanghan biu pithoktana laiba tha taret ki seng pibiu hairubada minister na hurali MLA na hurali haiduna makhoi masel muknaduna miyamgi awaba ubidana laire masi athuba matamda chief minister na numit humni gi manungda miyamda cheng phanghandrabadi akanba khongjing sangsinba hauragani haina National Food Security Act Development Committee Khurai gi advisor RK Amusnana section wa thamkre lairab miyambu lair lai soi chetrab miyambu thauna leitabagumna moina huran bagi makol chabadona lut patoba lairab gi sakhau I thatpase National Food Security Act Development Committee na yade pende madugi damakta chief minister da complaint chatpani mangonda memorandum pigani numi nini humni gi manungda chief minister na are pamba piraktraba khurai gi cheng phangandraba makal makha kaya gi achau khongjang kaya thawai thadokpa indefinite hunger strike na chingba adugum makal kya changjel lakpa yai hai base ngasi mayam da warning tawjari sarkar da warning tawjari Moirang Kendra da laiba lawmi singi ikangi awaba koknanaba akhanaba thaurang lokhananaba honari haina Moirang Kendra gi MLA P Sarasandra Fongdokre wafam basingasi Moirang low level canal tengba tauba amadi lawmi singna low pananaba honari basing yengsin basatpa akhanaba khongset amada fongdokibani khongset aduda Moirang gi ward committee block level committee Moirang BJP mandal ward member sing councillor sing amadi Moirang MLA office ki miyoi kyasu sarugyaki P Sarasandra makha takibada Sahi kuntra manga hena funjinduna mathau taurudraba Moirang low level cannon asi nauna tauduna narang sena fauba lawmi singda ising piba ngamle masina tungda su lawmi singda chauna mateng piba ngamlagani makha tana su anoba irrigation pinanaba thaurang kaya tauri haike Turengi food spring aibase mamangai da taptana sahi chupai sing chelam base ngasi leikidri se jungle koktok kibadi gani mai tha kibadi gani asuma degenerate toroba water management te tyamna darkar lereba sumba catchment area taramathoini toisida koi makoi ga collaborative approach torakanda people involved torakanda praja gi khongjang amo helakanda government mateng pangkar ko integrated fashion da adumadu matang sahi dadi tungilak padadi sahi manga gi matung dadi tara gi matung dadi praja sing sing pangdre canal toro haibana taba tampak to pukri toro haibana taba masama topte sing chenjara kana maduna ekoi mayam da supply to ngamna bage madugi panlam do koi thangwani Tha asigi marigi numidang pung taren makhairom taba matamda angaubu masugi gypsy amada tongduna lakpa masak khangdaba singna kha naurem laikai da laiba human rights defender Yuna Bakeshor amadi mangsa tabam sobita anigi amata poksabi masanupi thoibida nongmai kapsinduna hanana ba honarambagi thawongbu yaningdaba fongdoktuna ngasi uripok khwai Brahmapur laikai community hall da miyamna wakat mifom sathakre khwairamban kaithel gi lambi gi mataida pot yolebi ima evel sing amadi maiki edongi miyamna mapung oiba thaudang logduna chathakiba Jang aduda saruk yakibi nupi amana miyamgi seva tauriba miyoi amagi imungda khut thananaba honarambagi thawong asi yaningde kanana kari maramgi damak tamthiraba thawong adu satharambano haibadu sengdokpiu laingak nasu miyeng sangbiu haike Hogiba July gi tang mari da kang mita lata cha amajo elas thoibi gi thawdo ase koina thamoi songna nungai jade maramdi Sar Nobo Kumar amasung Madam Subita gi imung manung da family da live attempt torok pa ba karamba moi gi asoiba pen da laibano habdo koi phaminaraga wari sanaraga pen pen da phongtokpana phai mi amagi punsibu ekta live attempt torok pa ba se akoina thawai hakchang yauna nungai jate aduduga miyam gi sotharaba miyam gi punsi kya kanduna laaba sar amasung Madam gi imung makta da sugumba thodok thokpa se matung da di thoan bidana ba sarkar gi maigai dagi section thorang khara losin biyo haina akoina sarkar na achoba daita mo lobiyo haina haijaning Ngasigi laingakna tha asigi taranifan phawbi manungda mai pakraba candidate singi appointment letter pidrabadi mathangi numittagi candidate singi imung manung yauna akanba khongjang sangsinbaga loinana total shutdown gi fawba toragani haina laingaki mafamda akanba wa thamkre all Manipur selected candidate of Manipur Rifle Mail 2016 batch na sinduna athuba matamgi manungda mai paklaba candidate singda appointment letter pu haibagi dabi dawduna kaisampar laimazam laikai ke community holder wakan mifam sathakre wakan mifam aduda sarugya fikiba candidate singna chahi asigi January kulhum doida DPC gi fan lauthokrabasu mai pakraba candidate chamri ga nimfu mathogi appointment letter ngasi phawba pithokna lairiba si ngasi gi laingak asigi manungda aronba agenda ama lairabra haibagi chingnaba laire haina haiki Manipur Rifle MR की 16 PS की 441 कैंडिडेट सिंह जी कोई
ममांग हंदक चाही की जनवरी 23 दा हाइदोखिबनी अदो था मंगा तरुक से कोई नमसिंदुना हजु थंबिरी गमेना अदु थंबिरीबा सि गमेंगी करी एजेंडा लेबगे अथु मतमदा खंगन बिउ करीगुंबा मासी तांग 33 की मनुंगदा हाइदोक्तबा कनो तौदबा पुमेन पीदबा तारगदी मथंग तांग 35 गिदी कोई कैंडिडेट सिंगी कोई गजान सिंग यावरगा अकनबा खोंजंग चंगचलगनी अमसुंग आदि मणिपुर टोटल शटडाउन बक्ता कोई मणिपुर लेब ऑर्गेनाइजेशन मैम सिविल सोसाइटी मैरा पाइबी सिंग खुसमनरगा अकनब खोंजंग चंगसिनगनी ना कोई थमजे Indo Myanmar More da lariba integrated check post ICP da ngarang Chinese macha ama Myanmar rom da changnana balakpada immigration da passport amadi se sang sek tawbada PFP protected area permit ki documents sing yawrum dabadagi fare ba miyu adugi maming Feng Weifu chahi nimfu apokpa Feng Liansu kawe Sinagi je jandagini mahaki mathakta More police na case amasu lokhatuna More da laiba court puthokna ba thaurang tawkre Chinese macha si matau karamna PAP yaudana Indian lomda changlaktuna Manipur yorokibno haibasi angakpa wafam amasu oiri ningsing wei sei asigi February tha da su Chinese macha amasu PAP yaudana changlakpagi gari ga konana fakiba laikhrabani Manglap chattagi pangthoktuna lakpa ingen kumkhaibagi thauram ngasi ningthau laisemba sana jaubuna saruk yaduna sana konungi utra sanglenda pangthokre ibudhau amadi evendo anigi mingkhai saksonba amadi laison tinson gi thaurumga loinana pangthokiba thauram aduga mari lainana ningthau laisemba sana jaubuna thauram asi mahai marong chumna pananaba sanga sing ana e yaudunaba mapugi mafamda thauni jabani haiba yauna wafam kayamasu fongdokhi laiba asida koigi mahi marong tumba aduga sasan ama laiba mayamsida koigi ana yek laktaba adigi koigi lakadaba koigi mana masing mahi marong tumba aduga lau sing panba adubu handaki chahidi koi ising wati awaba su laibanina madu koina lai mafam da su ibudo ibendo sing fam da su nijaraga laibak sigi akogi lau sing hau nung na sing basi akogi yamna mag marang kai badu phangdraga su koi taibong mi ba oriba koi thawai pan singi hingba ngamna ba adugi sang du di pina bina ba laibak ki afaba yai phaba pina bina ba aduga laibak si hujik makal gi sarang na ba mayam ama laiba se masi inja hanbina ba adu maina akoi khallaga pangjaba adugumba akoigi ingengi yam maruoiba masilamani Imphal East District ke Harau Road MP Local Area Development Fund gi makhada paikhat kadaba amadi semgat sagat kadaba sing adu wakada hongkre hairiba wafam asi aranba yumpham yaudabani haina waka youth club ki cherol amana hairakli cherol aduna makha taribade ngasi fawbada wakada MP Local Area Development Fund gi makhada karigumba thabak amata tawba laitri maramaduna ngasi gi laingakna numit mangani gi manungda asengba sumba adu leibak miyam mang khangna chengdok pirakadabani karigumba sengdok taba tarabadi pamdaba thodok sing thokloi hainingai lai matau tarak labadi law court ki mateng phawba loguni harakli Miyam da charang naba thokalakpa yaba amadi lan thungi akaiba tholakpa yabagi fibam laibadagi Sandel District Headquarter gi mafam sing National Highway 102 ga thangnana laiba thamna pokpi gi mafam sing amade St Paul Higher Secondary School gi lonaba mafam sing da Sandel gi District Magistrate na ngasi ayu pung 3 gi hawraga matam kaktana CRPC gi chamaga nimfu mari gi makhada mi manga dagi hena punba yadaba amadi khulai oina sizinaba yaba posak puba yadaba gi athingba thamjinkhre Ministry of Youth Affairs and Sports na piba Award National Youth Award 2016-17 gi oina Assam gi Khanjrakpam Krishna Mohan da pirogani India gi oina award asi fanglagadaba punna miyoi kun gi manungda mahak asu amani hairiba award asi khusinabagi thoram New Delhi da August ki 12 da pangthokad lagani Panbayabdi Krishna Mohan Sahitya Academy Yuba Puruskar Award 2017 su fangkraba loinana Sahitya Parishad na piba makhal makha kayagi mana kaya su pangkraba chahi kunmari khakta ngairiba yamna naha oiriba aiba amadi social worker amasu oiri Tom TV gi reporter singna khanna wari sanaba matamda mahakna hai madudi award asi fanglagani khanbada yamna harauba amadi fawi all Assam
Manipur Student Union gi Thomi Singh amadi Oza Singda masigi credit asi pijaningi haiki Krishna Mohona Assam gi oinadi National Youth Award asi fangba ahanba Manipuri oiragani panba yabadi khangstrakpom Krishna Mohon Amsu Central Committee gi General Secretary oinasu thopurami award asi fanglagani haina pau tabada lamdam asigi Amsu amadi tongan beluf miyoi kana harauba amadi nungaiba fongdok narakli Pagi mereka natian bebrek amat tanggal laujari. Nationwide #1 oirakliba UNI Consultancy Private Limited na lowest package ta security amadi local guarantor piduna India ge khanaba state singda NRI quota da MBBS tamnaba amadi foreign countries singda MBBS tamnaba gi pandam da SBI gi on campus educational loan da natna lupa lakh amaga listing nimpu scholarship su second semester dagi semester khuding maki phanghangani free year tickets na traga lupa listing nimpu banga gi relaxation gi damak ngasi mag youth library club uripok polem laikai gi mayok na badalai ba corporate office ta lak piduna ngasi contact Tobiu. Hena kupamarol gidama contact Tobiu 7005092567 amasung 9007778647. Aikuigi website www.247ununi.com. Break ki matungda makhataba pau pizari Arunachal Pradesh ki MLA Tirong Abobo hatpada chenaba Asian IM gi Longding Charaido Mon region gi town commander Assam Police amadi Assam Police ki apunba kangbuna chathakiba operation da khulai kaya ga konana fagat pangamkhre combined force na hokiba nomaizing numita Assam amadi Nagaland border area da operation sathabada Asian IM gi mas ano wangsa masagi mayumdagi fagat pa ngamkibani yum maduda lotuna thamlakpa Warlike AK-56 rifle ama pistol ama IC-36 hand grenade ani magazines amadi nongmai marusing electronic detonator taramato improvised explosive device sing cell oina lopa lakh manga lal gemari lainaba direct sing phangle hari Bihar yauna Bharat ki awang nongpok state singda akan banong chubana maram oiraga miyamna ising ichaw gi awaba mayoknari numit kharani asigi manungda ising ichaw amasung nonglai nungsina maram oiraga mioi nimpu hena laikhidreba sing adugi manungda Bihar dagi mioi kunmari Assam dagi taramanga aduga Mizoram dagina mioi mangani hojik Bihar da ichaw asina maram oiraga mioi lising tarik hena laifam leitabagi awaba mayoknari Border outpost amadi border fencing gi thika fangnanaba sel pijanabagi wathok amari lainana Shillong Kolkata amadi Delhi dagi lakpa Central Bureau of Investigation CBI gi team amana Assam gi Silchar da ngarang red chathaduna National Project Construction Corporation Limited ki Zonal Manager Rakesh Mohan Kotwal amasung Sri Gautam Construction Company Limited ki Director Binod Singhi fagat kre makhoi bu wahang pahang taunanaba CBI team aduna Delhi da ngasi pukre hojik fawda Laibak asigi tongan ba mafam taranipan da red chathaduna mioi manga amagasu fagat pangamkre CBI gi report amagi matung ina haukiba March thada Silchar da laiba NPCC gi zonal office ki makok oiriba Rakesh Mohan Kotwal na Jalpaiguri amadi Latiful Pasabu project sing pithabagi contractor sing dagi commission khonggot anaba pautak piki masigi matung ina Sri Gautam Construction gi director Binod Singhi na hawala gi khuthangda sen adu pirubadagi mathang phagat narakpani hairi Meghalaya government na ngarang World Youth Skills Day pangthok kibaga loinana technical intern training program gi makhada skill development ki damak technical background leiba Meghalaya gi naha humfu Japan tharagani haina lauthokre wafam asi labor department na Meghalaya State Skill Development Society ga khusam naraga Shillong da leiba u soso tham auditorium da senba thoram aduda deputy chief Minister Preston Tynesona Fongdoki Bani supporting human capital development in Meghalaya Haiba Tharungi Makada Lakadoriba Chahi Ama Asida Nahalising Kunmanga Dagina Kuntra Fauba skill development ki training Pinanaba Pandam Su Thamli Haina Makataki Loislakoda Maruiba Pau Mukana Pijori School Fagat Hansi Haiba Mission Asigdamak State ki budget ta lupa crore kunmari rom earmark tawduna thamle loinana Central Ministry dagi lupa crore taramapan amaga pirakle haina Chief Minister N Birena Fongdokre Nasigi lainga kasina ching amadi tam haiba khaidoktana saukhat tharangi thabak sing khumang sauksana paikhatli haina PSED Minister L Dikona haikre Amadi Layang Nabagidamak Yumpham Yonthokibana Saidangbi Olabi cancer patient Babita Miyamgi Marakta Hingba Pamhori
हौजिकी ओइनदी मणिपुरी पाव मतंग असदा लोइजरे मियेंग ताबिबु पुनमपु अरुमलान अमुका हना खुरुमजरी।